National gi thakta medal kya lourakkhrabi malemgi thaktasu medal kya lougani haiba manglanda tumba chaba laining oiduna sanaba hourakkhrabi athlete mashannagi sanaroi Thanga Kendra gi manungchanba Moirang Khunou dagi chahi kungani thoi khakta ngairibi Thokchom Babina apokpa mapa leikhidaba matung amata ngairaba mabung amasu sel tanba chatpada leikhidaba hojingna yum punaba hotnaba madi apokpi mama aruba phibam da laikanaduna leibana makha tana sananinglagasu sananingbagi ikhaulang manatana sanaba fangdana leiri Hiramsida TOM TV gi akhanaba pawda mama Babina houzik Moirang College ta VA first semester tamli haukiba chahi lisingani tara mari dagi kumam youth club ki sanaroi ama oina athletic masanada sanaba hourakhi hauzikna kumam nipa macha sing athletic academy gi sanaroi oina sanari lisingani tara manga da Arunachal Pradesh ta pangthokiba Northeast Olympic lisingani tara manga da sarugya ba hoduna mathang Gujarat ta pangthokiba National Women Paika Championship lisingani tara taruk Manipur gi Imphal da pangthokiba Northeast Olympic lisingani tara nipan Sendra da pangthokiba Sangai Marathon lisingani tara mapan Churachandpur da pangthokiba Churachandpur Super Run lisingani kunamade atopa state amadi national level championship kya da sarugyaduna gold silver amasung bronze puna medal taragi mathakta phangba ngamkhre nongmadi malemgi thakta Olympic Games ta sarugyagani saknairebi sanaroi amadi soidana oigani haiba wakhalna manglan oijaribi Thokchom Babina makhatana sanakhigadra natraga sanararoidra haiba achouba wahangama oiri yawana chisebani na masile ngakpane ai mamagi thoi chikatba pame oigiti mama na tana sulaiter ai thana basu yam pamde thana basu ining tana sana pangamjate ai mungkin telam na maramoiraga ai kamisan na matamdasu ning tamda pangamde Babina na piklingai lisingani tarada apokpa mapa Deven leikhidre mahangna sanaba hourakpada amakhak yaujaba mabung devatana machal nupi ani Padma amadi Babina gi lairik tamnaba ming channaba amadi imungi leita laira mateng oinaba serauda thabak suba chatpada isingda iraknaduna lisingani tara mari da leikhidre Babina imungi leita lairana chaba thakpa ningba thungdragasu sanabadi leptabana maram oiraga state amadi national gi thakta medal kyarak lourakpangamki Moirang College ta VA6 semester tamlibi Babina gi pokminabi amata ngairabi chahi 15 surabi mache Padma lairik tamninglagasu college sang naina chatuna lairik tambagi mahutta imung puna ba hotnabada kangkhal tuduna sel tanduna hing tumba chaba khangdan hotnari adubu apokpi mama aruba anaba amana narakpadagi layengna ba hotnabada upai leitabana leijaramba yum ingkhol pumba yonthokibadagi leifam leitaduna mamagi mapamda changjafam loduna leiri hauzik so mirol miri tadana kannanaduna leibana layengna se leitragasu laikannaba topa yadana rims ta laikannaduna leiri apokpi mamana nongmagi phibam soksilakpa layengna selsu leiraktaba CMHT card pairagasu madugi kanaba ningthina loba fangdaba hingdabadi yadabanina nongmagi chanaba tanaba hotnaba ha urok na mangsulang na tungsuten haibadu mahaki imungda thokli hospital da admit tawraga leidradi hostel card ki kemta kano tawba leite hana hai kemta kanaba phangakte sei adum sumphang phangактare aduga akoina private ta pukhatpadasu covid manungi dasu adugi su kemta kanaba phangdare hostel card ki do moigi da rastadi kanaba do pi na hai adu hang kandadi magi leina se yamna lusillabanina sigidi khudong saba pi de na haire numit tarukni khatangi kanaba lore adudagi dum kanaba do phangdare athlete masanada national amasung state ki thakta medal kaya lourakkhrabi Thokchom Babina na apokpi mamana mirol mini tadana aru phibam da laikan adun leiba asida mahakna pamjaba sanabagi lambi asida mangphaunaba ngamlaroidra haibagi wakhalda phumbangnari loinana laingak amasung sanababu yokhat piba pambiba miyoi kayagi mateng phanglagadi mahaksu malemda sangnaibi sanaroi amadi oigani haibagi wakhalda hingli
कैमरामैन जेम्स का लोइना पाउदम जरीबा हुइद्रोम रोमेन मोइरांग कोकिलबोन।